ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏ ꯕꯕꯥꯆꯧꯁꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ꯫ ꯑꯍꯥꯟꯕ ꯂꯧꯔꯝꯕ ꯕꯕꯥꯆꯧꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯗꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯉꯟꯅ ꯂꯩꯈꯤꯗꯦ꯫ ꯏꯃꯥꯕꯣꯛ ꯑꯍꯜꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯂꯥꯛꯄ ꯏꯃꯥꯕꯣꯛꯁꯤ ꯃꯥꯗꯤ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇꯦ꯫ ꯃꯆꯥ ꯄꯣꯛꯇꯕꯒꯤ ꯍꯧꯅꯕꯤ ꯋꯥꯈꯜꯁꯨ ꯈꯔ ꯑꯗꯨꯝ ꯄꯤꯛꯏ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ ꯆꯥꯎꯔꯛꯑꯕ ꯃꯇꯝ ꯑꯁꯤꯗ ꯏꯃꯥꯕꯣꯛꯁꯤ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯏ꯫ ꯍꯥꯏꯗꯤ ꯏꯃꯥꯕꯣꯛꯁꯤ ꯂꯥꯏ ꯁꯥꯟꯅꯩ꯫ ꯃꯤꯒꯤ ꯏꯃꯨꯡꯗ ꯍꯤꯒꯥꯏ ꯋꯥ ꯀꯥꯞꯁꯟꯕ, ꯑꯗꯨꯒ ꯏꯃꯨꯡꯗꯣ ꯈꯟꯅꯍꯟꯕ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯁꯤ ꯃꯥꯅꯕꯨ ꯃꯤꯇꯥ ꯈꯝꯗꯥꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯏꯃꯨꯡꯗꯣ ꯃꯥꯅ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯤ꯫ ꯃꯁꯤ ꯄꯨꯝꯕ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯏꯃꯥꯕꯣꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯗꯤ ꯃꯉꯣꯟꯗ ꯋꯥ ꯀꯌꯥ ꯉꯥꯡꯉꯝꯗꯦ, ꯃꯥꯟꯅꯕ ꯇꯟꯕꯗꯒꯤ꯫ ꯏꯃꯥꯕꯣꯛ ꯑꯍꯟꯅ ꯊꯅꯝꯕ ꯑꯩꯈꯣꯏ ꯗꯥꯆꯧꯁꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯐꯅ ꯍꯧꯔꯛꯏ ꯍꯥꯏ꯫ ꯃꯗꯨꯗ ꯏꯃꯥꯕꯣꯛꯅ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯃꯤꯡ ꯍꯦꯛ ꯆꯟꯕꯤꯗꯕ, ꯐꯤ ꯊꯤꯕꯤꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯇꯟꯗꯅ ꯑꯩꯈꯣই ꯗꯥꯆꯧꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯗꯨꯝ ꯇꯣꯛꯈꯤꯕꯅꯤ ꯍꯥꯏ꯫ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕꯗ ꯃꯥꯅ ꯄꯣꯛꯄ ꯃꯆꯥ ꯑꯁꯦꯡꯕ ꯅꯠꯇꯕꯅꯤꯅ ꯗꯥꯆꯧꯁꯤ ꯃꯥꯡꯒꯦꯔ ꯇꯥꯛꯀꯦꯔ ꯍꯥꯏꯗꯅ ꯃꯤꯅꯨꯡꯁꯤ ꯋꯥꯠꯄꯗꯒꯤ ꯇꯧꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯗꯥꯆꯧꯁꯤ ꯌꯨ ꯊꯛꯄ, ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯇꯧꯔꯒ ꯉꯥꯎꯁꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯂꯣꯏꯅ ꯂꯩ꯫ ꯗꯥꯆꯧꯁꯦ ꯊꯣꯡꯒꯥꯟꯗꯒꯤ ꯌꯨ ꯉꯥꯎꯔꯤ ꯆꯪꯉꯛꯑꯒ ꯏꯃꯥꯕꯣꯛꯇ ꯁꯦꯟ ꯈꯔ ꯄꯤꯌꯨ ꯍꯥꯏꯗꯅ ꯅꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯕꯣꯛꯅ ꯗꯥꯆꯧꯁꯤ ꯃꯆꯥ ꯄꯣꯛꯇꯕꯗꯨ ꯑꯗꯨꯃꯥꯏꯅ ꯊꯤꯅ ꯉꯥꯡꯕꯤꯔꯝꯃꯤ, ꯁꯤꯈ꯭ꯔꯣꯐꯥꯎ ꯄꯜꯂꯤ꯫ ꯗꯥꯆꯧꯁꯨ ꯁꯥꯎꯗꯨꯅ ꯏꯃꯥꯕꯣꯛꯁꯦ ꯊꯥꯡꯅ ꯌꯥꯜꯂꯒ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯣꯛꯑꯒ ꯈꯥꯝꯇꯣꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯛꯄꯟ ꯕꯕꯥꯆꯧꯗꯤ ꯌꯥꯝꯅ ꯁꯣꯜꯂꯦ꯫ ꯑꯗꯨꯅ ꯃꯣꯏꯅ ꯇꯧꯅꯔꯤꯗꯨ ꯌꯦꯡꯉꯒ ꯂꯩꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯖꯔꯝꯗꯦ꯫ ꯃꯗꯨꯗ ꯕꯕꯥꯅ ꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯛꯑꯅꯤ, ꯑꯗꯨꯅ ꯗꯥꯆꯧꯁꯤ ꯊꯦꯝꯃꯒ ꯊꯣꯟꯈꯤꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯕꯕꯥꯅ ꯗꯥꯆꯧꯗ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯁꯦꯟꯗꯨ ꯀꯌꯥꯅꯣ ꯑꯩ ꯄꯤꯔꯒꯦ, ꯑꯗꯨꯒ ꯅꯪ ꯈꯔ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ꯫ ꯅꯣꯏ ꯏꯃꯥꯒꯤ ꯃꯑꯣꯡꯃꯛꯅꯤ ꯀꯤꯔꯦꯅꯦ ꯑꯩꯈꯣꯏꯗꯤ, ꯅꯣꯏꯒꯤ ꯃꯑꯣꯡꯁꯤ꯫ ꯗꯥꯆꯧꯅꯁꯨ ꯕꯕꯥ ꯌꯥꯏ, ꯃꯁꯤ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ꯫ ꯑꯩ ꯏꯃꯥꯗꯤ ꯀꯨꯏꯔꯦ ꯀꯩꯅꯣ ꯂꯩꯈꯤꯗꯕ꯫ ꯑꯁꯤꯗꯤ ꯃꯤ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯏꯃꯥ ꯑꯁꯦꯡꯕꯗꯨ ꯂꯩꯖꯔꯝꯃꯒꯗꯤ ꯑꯩꯅ ꯉꯁꯤꯒꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯔꯝꯃꯤꯁꯤ ꯃꯁꯤ ꯀꯔꯤꯁꯨ ꯂꯩꯔꯝꯃꯣꯏꯅ ꯈꯜꯂꯤ꯫ ꯕꯕꯥꯅꯁꯨ ꯑꯃꯨꯛ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯂꯨꯄꯥ 400ꯅꯤ, ꯁꯤ ꯄꯨꯔꯒ ꯅꯪ ꯊꯣꯛꯈ꯭ꯔꯣ, ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏ, ꯇꯨ ꯃꯅꯤꯡ ꯃꯌꯥꯗ ꯃꯤꯈꯩꯁꯦ ꯆꯦꯞꯊ ꯌꯦꯡꯅꯔꯤꯁꯤ꯫ ꯑꯗꯨꯅ ꯅꯪ ꯍꯣꯔꯦꯟ ꯋꯥꯏ ꯏꯪꯅ ꯇꯞꯅ ꯍꯜꯂꯛꯎ꯫ ꯆꯣ ꯑꯁꯨꯝꯅ ꯕꯕꯥꯅ ꯗꯥꯆꯧꯁꯦ ꯁꯦꯟ ꯈꯔ ꯄꯤꯔꯒ ꯊꯦꯝꯗꯨꯅ ꯊꯥꯗꯣꯛꯈꯤ꯫ ꯏꯃꯥꯕꯣꯛꯁꯨ ꯃꯃꯤꯠ ꯃꯅꯥꯗꯨ ꯉꯔꯪ ꯃꯁꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯕ ꯑꯁꯤꯅꯅꯤ ꯑꯩ ꯍꯥꯠꯀꯦ ꯇꯧꯔꯤꯁꯤ ꯍꯥꯏꯗꯅ ꯏꯃꯥꯕꯣꯛꯁꯦ ꯌꯥꯝꯅ ꯁꯥꯎꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒ ꯏꯪꯈꯣꯜ ꯂꯣꯟꯅꯕ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯕ ꯌꯨꯝ ꯑꯗꯨꯗ ꯅꯧꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯧ ꯑꯃ ꯂꯩ꯫ ꯃꯗꯨꯒꯤ ꯃꯧ ꯑꯗꯨꯁꯨ ꯃꯌꯥ ꯈꯔ ꯍꯤꯒꯠꯀꯜꯂꯤ꯫ ꯆꯔꯣꯏꯗꯧꯅ ꯋꯥ ꯉꯥꯡꯕꯗ ꯃꯦꯡ ꯂꯩꯈꯤ ꯂꯩꯈꯣꯜ ꯑꯃꯠꯇ ꯆꯦꯟꯖꯗꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯧ ꯅꯍꯥꯁꯤꯅ ꯏꯃꯥꯕꯣꯛꯀꯤ ꯃꯑꯣꯡꯗꯨ ꯎꯔꯒ ꯅꯣꯛꯄꯁꯤ ꯏꯃꯥꯕꯣꯛꯅ ꯎꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯏꯃꯥꯕꯣꯛꯁꯦ ꯁꯥꯎꯔꯝꯕꯗꯨ ꯆꯞ ꯍꯦꯛ ꯂꯦꯞꯄꯒ ꯃꯧ ꯅꯍꯥ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯃꯆꯤꯟꯗ ꯐꯩ ꯅꯪ ꯈꯪꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯩꯅꯣꯝꯃ ꯁꯣꯜꯂꯝꯃꯒ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯆꯪꯉꯛꯏ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯑꯁ ꯃꯣꯏꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯗ, ꯑꯗꯨꯒ ꯌꯨꯝ ꯃꯃꯥꯡꯒꯤ ꯑꯁꯤꯒꯤ ꯃꯧ ꯅꯍꯥ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯃꯥꯏꯅ ꯅꯣꯛꯎꯔꯤꯅꯣ ꯈꯪꯗꯦ, ꯃꯥ ꯑꯃ ꯁꯣꯏꯗ꯭ꯔꯦ꯫ ꯏꯃꯥꯒꯤ ꯋꯥꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ ꯑꯁ ꯌꯥꯔꯦ ꯃꯤ ꯄꯛꯎꯔꯅꯨ, ꯈꯟꯅꯔꯗꯤ ꯃꯤꯅ ꯑꯣꯝꯁꯤꯜꯂꯒ ꯌꯦꯡꯉꯛꯄ ꯍꯥꯏꯔꯤꯁꯦ ꯃꯍꯧꯁꯥꯅꯤ, ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣ, ꯉꯁꯤꯈꯛ ꯌꯨꯝꯗ ꯂꯩꯕꯁꯤꯗ ꯂꯩꯐꯝ ꯈꯪꯗꯦ ꯍꯥꯏꯔꯝꯃꯒ ꯕꯕꯥꯁꯨ ꯑꯗꯨꯝ ꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯞꯇꯥ ꯑꯃꯃꯨꯛ ꯂꯩꯔꯒ ꯌꯨꯝ ꯃꯃꯥꯡꯒꯤ ꯃꯧ ꯅꯍꯥ ꯅꯣꯡꯃ ꯈꯟꯅꯕꯗ ꯅꯣꯛꯈꯤꯕꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯔꯝꯃꯦ ꯍꯥꯏꯗꯨꯅ ꯋꯥ ꯀꯞꯄ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯅꯔꯛꯏ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯗꯤ ꯀꯤꯕ ꯑꯃ ꯑꯗꯨꯝ ꯄꯣꯛꯏ꯫ ꯕꯕꯥ ꯏꯃꯥꯁꯨ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯑꯃꯇ ꯉꯥꯡꯅꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯤꯔꯤꯕ ꯅꯨꯄꯤꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯕꯗꯗꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯌꯥꯝꯅ ꯈꯠꯅꯩ, ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯍꯟꯗꯛ ꯃꯔꯛ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯥꯏ ꯅꯨꯄꯥꯒ ꯈꯟꯅꯔꯒ ꯊꯧꯔꯤꯗꯣ ꯌꯥꯜꯂꯝꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯕꯗꯤ ꯃꯗꯨ ꯑꯃꯔꯣꯝꯗ ꯆꯨꯝꯂꯒꯁꯨ ꯑꯃꯔꯣꯝꯗꯗꯤ ꯑꯩꯈꯣꯏꯗꯤ ꯏꯃꯥꯕꯣꯛꯅ ꯇꯧꯕꯅꯤ ꯈꯜꯂꯤ꯫
Maram haibabu numitugi thaudo duda mana nu uribadu magidi yamna asoibani. Imabok na matay manawani du higaywa thajalaga khana halaga dugi phiba maduda tanaba tawkhibani. Imabuki madugi mong dumakna su akwase imabuka manaba yamna talami. Sumadumaina imabuk se lai sana mi ama thawai lobu kaise mangondadi karisu leiramdi. Akwide akwai dasau sibo imabuk na kari numa tawi khidra haidana yamna pakhasai. Numito so ima se masangamdi haidana ise noina numidang wairam sendaya sangakpaduda laiduk thamai thabagi sumangda thurabazani. Maduda imabuk se mo yena khadagi paraprop thori hai. Aduga imabuk ki tungda su kari numa inare hai. Imabok na imungda sangkraga, imabok tungda inari iba miyoy aduna, tungalom da sumami sami thoki hai. Madu urubada isede pakat kitana, imungda hatho to paraprap sangsalai. Baba imada su ise na waridu tamzay. Imana su ise da aduwairagadi bema, nasado mayok toksaw karisu tawroy hai birami. Tawbadabu ise de dum numitudagi, mamang mahayam na nungayti hairamaga, yam na kana dum naaki. Isena nabaduda babani ise si amaiba amagi manakta puraga lai khuram thokhibadagi konadi ise se tamna pharai. Imana su thawdo dudagi akhoi ise si numidang wairam se mapanungpan kaya thohalamde. Sumadumaina tawraga lakpasida nongmasu dasawko imabok kasi amuk hekta khanarai. Numitudadi imana imabokta ise yareba angangsiga sumanaragada khara hannaroba lakai mamangda su ikai adumaina imana hek hairoi. Imabok se imagi wahay aduda kayam nungai khidrabano khangde. Imada muna yengamaga wa mata ngangamde. Mabaga koina su imada ngangi. Imanang kaidobagi imabokta adumaina hairurino. Nangna ngangi hairaga su dasawbada ngangba yadro. Imabok na kay kaino tawragadi kamdawni haidana akwaso yamna pakhana imada haizay. Maduda imana sumna kumai kaino ne aibu ngasai noi na mabokta kayam akaibu wabu ngangkragene. Moina dumaina sumkhana sinabasi akwaso lakai mamangde ikai si khaktani. Ima ate yakanbadi kaso haidamoida. Angang angawbaduda hairuraga kari kana duina mangonda hairubani. Babana mukhwese wase yare se matung manawde hairuranu hairami. Adumaina thawdo ama thokraba matung tha amamuk leiraga imabok hoiromdagi mairen mari salaktuna akhoiromda mairen mari amakhak yamna phajana palai. Madu akhoi kidana yengbu yengjarude. Imadi mairen adu ubada yamna chaningba ama pokhrabajani. Matam chuppada ima se mairen adu sum chaningi solaga lei. Babana so hena ngasi mairen se heklaktana tawruno. Nangna chaningaga ai kaithendagi leibirake hairami. Imana sumaduda sumna kumai. Ay atay di saningdi. Asi sum saningi haibani. Leirakanu hairai. Nongmadi imana maire na duda sumunna yengduna leiringay. Imabok si thore i hai. Maduda imana imabok da. Ise maire si hega sathu uyadro. Sumadumayna thamadi makhada taraga. Tinchanga ni hairami. Imabok si wakya kumakdi hai. Kona imada sumna kumai. Nang chaningaga na kokhek hega sarudana. Ay di saning de kumai. Imana mo ise saning draga so khoi da so hoy. Itay hoy saning angbani. Moigi thongbiu kaino hairami. Imabok na muksaroi moisu. Nang zazaro hairamaga. Imabok se dum tumina sangki hai. Imaso maduda ise adudi ay sarage ko. Ay di yamna saning na leiramini. Asise haidana mairendo. Imana heaga imungda busalai. Akwede mairendo heku bada akiba mapoi. Imada so kaidobugi he urino haibada. Imana noy namabok na he o haibadagi hekpani. Ise gaiga na su ima. Imabok na butasing na he ubo hairakprane. Aduwairaga su ima akwidi saningde. Nang natomda sajaw hairami. Asum tawda na ima matomda mairela du thongaga. Yamna hauna ima se saaki. Numitudagi ima se nongmagi. Mayang sum kangsalagtana phiba mamada laiki. Sum charaktrabanina laina se lagtana. Ima se aruba anaba maonki. Maiba maibi yengubada su imana saruriba. Mairena duda akanba mahi pose mama yaukre. Thawegi mairela du noiromda mahi tawduna. Mari chalhalaga palhalagpani. Maduda namana mairela duda. Mita kamda halaga saningba pohanbani. Hogiti lure namagi phiba mahairei. Akwase imabu kannaba phanayamdi honazai. Doktor bu yengbane maiba maibi bu yengbane. Adubu ikan kanaba oikide. Ima se wakhandum choichalei kuiraga.
ꯕꯕꯥꯅꯁꯨ ꯏꯃꯥꯕꯣꯛꯇ ꯑꯃꯨꯛꯇ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯖꯔꯨꯕꯗ ꯏꯃꯥꯕꯣꯛꯅ ꯕꯕꯥꯗ ꯊꯤꯅ ꯆꯩꯔꯛꯏ꯫ ꯑꯩꯕꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯌꯥꯝꯅ ꯐꯠꯇꯕ ꯇꯧꯕ ꯇꯥꯍꯟꯒꯅꯨ, ꯅꯣꯏꯅ ꯃꯤꯒꯤ ꯃꯍꯩ ꯄꯣꯠꯁꯦꯝ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯔꯨꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯨ ꯍꯥꯏꯗꯅ ꯕꯕꯥꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯏ꯫ ꯑꯗꯨꯝ ꯏꯃꯥꯁꯦ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯆꯍꯤ 2ꯒꯤ ꯃꯌꯥ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯒ ꯏꯃꯥꯁꯦ ꯑꯗꯨꯝ ꯂꯩꯈꯤꯗꯦ꯫ ꯏꯃꯥ ꯂꯩꯈꯤꯗꯕꯗ ꯑꯩꯈꯣꯏꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯥꯕꯣꯛꯁꯨ ꯐꯠꯇꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯂꯥꯏꯅ ꯄꯥꯝꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤ꯫ ꯏꯆꯦꯅꯗꯤ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯕ ꯋꯥ ꯑꯃꯁꯨ ꯂꯩ, ꯏꯕꯨꯡꯉꯣ ꯏꯆꯦꯗꯤ ꯌꯨꯝ ꯑꯁꯤꯗ ꯁꯨꯝ ꯂꯦꯡꯗꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯆꯦꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯅꯤ꯫ ꯕꯕꯥꯒ ꯅꯪꯒ ꯏꯃꯥꯕꯣꯛꯀꯤ ꯐꯠꯇ꯭ꯔꯕ ꯂꯥꯡꯗ ꯊꯨꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯏꯆꯦꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯅ ꯏꯆꯦ ꯂꯩꯔꯤꯉꯩ ꯕꯕꯥꯗ ꯍꯥꯏꯔꯒ ꯌꯨꯝꯁꯦ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯍꯧꯁꯤ꯫ ꯋꯥꯐꯝ ꯑꯁꯤ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯕꯕꯥꯅ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯗꯦ꯫ ꯏꯆꯦꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯨꯝ ꯄꯥꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯕꯕꯥꯒ ꯑꯩꯒ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯏꯃꯥꯕꯣꯛꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯠꯇꯕ ꯃꯇꯧ ꯑꯗꯨ ꯍꯟꯗ꯭ꯔꯤ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤꯁꯦ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯗ ꯑꯁꯦꯡꯕ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯄꯣꯔꯩ ꯀꯧꯖꯩ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯒꯤ ꯀꯣꯏꯕ ꯂꯥꯡꯕ ꯌꯥꯝꯅ ꯄꯥꯝꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯀ꯭ꯂꯥꯁ 12 ꯊꯥꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯨꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯑꯅꯝꯕꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯉꯥꯛꯇ ꯑꯣꯏꯖꯔꯒꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯩꯈꯣꯏꯁꯦ ꯇꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯏꯁꯩ ꯌꯦꯡꯕ ꯆꯠꯂꯨꯁꯤ ꯍꯧꯔꯛꯏ꯫ ꯑꯩꯁꯨ ꯃꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯆꯠꯄꯗꯤ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯑꯩꯅ ꯚꯥꯏ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ, ꯑꯩꯈꯣꯏꯗꯤ ꯒꯥꯔꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ, ꯀꯤꯔꯟꯒꯤ ꯒꯥꯔꯤꯗꯨ ꯄꯨꯊꯣꯔꯛꯑꯣꯁꯨ ꯌꯥꯔꯣꯏ, ꯃꯃꯥ ꯍꯣꯏꯅ ꯆꯠꯀꯦꯁꯨ ꯌꯥꯗꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯔꯤꯀꯤꯅꯁꯨ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯀꯤꯔꯟ ꯍꯣꯏꯗꯤ ꯃꯃꯥ ꯃꯄꯥ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ, ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯍꯧꯅꯕꯤ, ꯌꯥꯝꯅ ꯆꯦꯛꯁꯤꯟꯖꯕꯅꯤ, ꯑꯩꯈꯣꯏꯒ ꯄꯨꯟꯕꯁꯨ ꯀꯌꯥ ꯄꯥꯝꯗꯕꯅꯤ, ꯀꯃꯥꯏꯅ ꯅꯨꯃꯤꯗꯥꯡꯗ ꯏꯁꯩ ꯌꯦꯡꯉꯨꯁꯤ ꯍꯥꯏꯕꯗ ꯌꯥꯔꯛꯇꯣꯏꯅꯣ? ꯑꯩꯈꯣꯏꯅꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯊꯥꯅꯤꯟꯅꯁꯨ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯃꯃꯥ ꯃꯄꯥꯅ ꯌꯥꯗ꯭ꯔꯒꯁꯨ ꯃꯥꯗꯤ ꯑꯩꯈꯣꯏꯒ ꯀꯣꯏꯕ ꯂꯥꯡꯕ ꯏꯁꯩ ꯅꯣꯡꯃꯥꯏ ꯌꯦꯡꯕ ꯑꯗꯨꯝ ꯄꯥꯝꯖꯔꯤꯗꯨꯅꯤ, ꯑꯗꯨ ꯍꯥꯏꯐꯦꯠꯇꯤ ꯍꯧꯔꯒ ꯌꯦꯡꯁꯤ, ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯑꯩꯅꯁꯨ ꯍꯣꯏ ꯏꯇꯥꯎ ꯈꯣꯡꯅ ꯑꯣꯏꯔꯒꯁꯨ ꯆꯠꯄ ꯌꯥꯅꯤꯗ, ꯑꯩꯈꯣꯏ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯔꯤꯁꯤꯕꯣ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯟꯅꯕ ꯊꯥꯅꯤꯟꯅ ꯑꯃꯨꯛ, ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯤ ꯍꯩꯅꯕꯤ ꯃꯐꯝꯗꯣ ꯂꯥꯟꯗꯣꯔꯤꯅꯤ, ꯆꯠꯈꯤꯕꯒꯤꯗꯤ ꯐꯔꯦ ꯍꯜꯂꯛꯄꯒꯤꯗꯤ ꯀꯝꯗꯧꯕ? ꯏꯃꯥꯟꯅꯕ ꯊꯥꯅꯤꯟꯒꯤ ꯋꯥꯗꯨꯗ ꯑꯩꯒ ꯔꯤꯀꯤꯒꯅ ꯍꯦꯔꯦ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ ꯇꯧꯏ, ꯑꯩꯈꯣꯏ ꯅꯨꯄꯥ ꯉꯥꯛꯇ ꯆꯠꯄꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯅꯪꯁꯦ ꯂꯥꯏꯃꯛ ꯀꯤꯒꯟꯈ꯭ꯔꯦ, ꯅꯨꯄꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯊꯥꯅꯤꯟꯅꯁꯨ ꯁꯥꯎꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯣ ꯅꯣꯏꯅꯕꯨ ꯉꯝꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯃꯐꯝꯗꯣ ꯑꯆꯤꯛꯄ ꯂꯝꯍꯥꯡꯅꯤ ꯂꯥꯜꯂꯒ ꯆꯠꯇꯣꯏꯁꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯅ ꯊꯦꯡꯕ ꯆꯠꯄꯗ ꯃꯐꯝ ꯑꯗꯥꯏꯗ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯊꯦꯡꯅꯩ ꯍꯥꯏꯅꯔꯤꯗꯨꯅꯤ꯫ ꯑꯩꯅꯁꯨ ꯑꯁ ꯌꯥꯔꯤꯁꯦ ꯅꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯣ, ꯑꯗꯨꯒ ꯏꯃꯥ ꯕꯕꯥ ꯍꯣꯏꯗ ꯍꯥꯏꯅꯔꯝꯃꯣ, ꯆꯥꯛꯀ ꯆꯥꯔꯒ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯑꯣ, ꯄꯨꯡ 7 ꯑꯗꯥꯏꯗꯒꯤ ꯆꯠꯄ ꯍꯧꯔꯁꯤ ꯈꯔ ꯉꯟꯅ꯫ ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯃꯣꯏꯁꯨ ꯍꯣꯏ ꯍꯥꯏꯅꯔꯝꯗꯨꯅ ꯊꯨꯅ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯉꯛꯇꯨꯅ ꯑꯩꯅ ꯁꯦꯠꯀꯗꯕ ꯐꯤꯔꯣꯜ ꯐꯖꯕ ꯀꯩ ꯑꯗꯨ ꯈꯜꯂꯒ ꯊꯝꯃꯤ, ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯏꯃꯥꯗ, ꯏꯃꯥ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯟꯕꯤꯌꯨ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯏꯃꯥꯅꯁꯨ, ꯀꯔꯤ ꯂꯩꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯕꯣ? ꯑꯩꯅꯁꯨ ꯏꯃꯥ ꯆꯥꯛ ꯂꯥꯝꯕꯒꯤ ꯅꯠꯇꯦ, ꯉꯁꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯏꯁꯩ ꯌꯦꯡꯕ ꯆꯠꯇꯣꯏꯅꯤ, ꯑꯗꯨꯅ ꯆꯥꯛꯇꯣ ꯈꯤꯇꯪ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯣꯏꯁꯨ ꯍꯧꯕ ꯂꯥꯛꯅꯔꯅꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯁꯨ ꯏꯪꯉꯛ-ꯉꯛꯅ, ꯀꯗꯥꯏꯗꯅꯣ ꯅꯣꯏꯅ ꯆꯠꯇꯣꯔꯤꯁꯤꯕꯣ? ꯉꯁꯤ ꯀꯗꯥꯏꯗ ꯏꯁꯩ ꯂꯩꯒꯦ? ꯑꯩꯅꯁꯨ ꯏꯃꯥ ꯃꯈꯥꯔꯣꯝꯗ ꯂꯩꯕꯅꯤ ꯉꯁꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯂꯥꯏꯐꯝꯅꯤꯅꯦ ꯏꯕꯨꯡꯉꯣ, ꯅꯣꯏꯕꯨ ꯀꯩꯗ ꯆꯠꯇꯣꯏꯅꯣ? ꯒꯥꯔꯤ ꯂꯩꯅꯕꯁꯨ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯩꯅꯁꯨ ꯌꯥꯅꯤꯕ ꯏꯃꯥ, ꯃꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒ ꯆꯠꯇꯣꯏꯅꯦ꯫ ꯏꯃꯥꯅꯁꯨ ꯇꯞꯅ ꯄꯥꯈꯠꯅ ꯑꯃꯨꯛ, ꯏꯕꯨꯡꯉꯣ ꯅꯣꯏꯅ ꯆꯠꯇꯣꯏꯗꯣ ꯂꯥꯏꯐꯝ ꯑꯀꯟꯕ ꯖꯒꯥ ꯂꯥꯜꯂꯒ ꯆꯠꯇꯣꯏꯅꯦ, ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯂꯝꯍꯥꯡ ꯑꯗꯨꯗꯅꯤ ꯅꯄꯥꯅ ꯂꯥꯏꯌꯣꯛꯅꯗꯅ ꯑꯩꯈꯣꯏ ꯗꯁꯥ ꯇꯥꯈ꯭ꯔꯤꯗꯣ, ꯑꯗꯨ ꯅꯣꯏꯗꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ, ꯏꯃꯥ ꯆꯠꯄ ꯄꯥꯝꯗꯦ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯏꯃꯥꯕꯨ ꯊꯦꯝꯖꯤꯟꯗꯨꯅ, ꯏꯃꯥ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯔꯛꯑꯣꯏ, ꯊꯨꯅ ꯆꯠꯂꯒ ꯊꯨꯅ ꯑꯗꯨꯝ ꯍꯜꯂꯛꯀꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯏꯃꯥꯅꯁꯨ ꯅꯣꯛꯇꯨꯅ, ꯐꯔꯦ ꯐꯔꯦ ꯅꯪꯅ ꯌꯥꯝꯅ ꯆꯠꯅꯤꯡꯉꯕꯅꯤꯅ ꯆꯠꯂꯨꯔꯣ, ꯑꯗꯨ ꯅꯄꯥꯅ ꯑꯩꯕꯨ ꯉꯥꯡꯍꯟꯕꯗꯤ ꯇꯧꯒꯅꯨ, ꯉꯥꯏꯍꯥꯛ ꯌꯦꯡꯉꯒ ꯉꯟꯇꯥꯅ ꯍꯜꯂꯛꯅꯕ ꯇꯧ, ꯅꯊꯟꯇꯅꯤ ꯅꯪ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯁꯨ ꯅꯣꯛꯇꯨꯅ ꯏꯃꯥꯗ, ꯍꯣꯏ ꯏꯃꯥ, ꯆꯥꯛꯇꯣ ꯈꯤꯇꯪ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯣ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯃꯇꯝꯗꯣ ꯉꯥꯏꯗꯨꯅ ꯂꯩ꯫ ꯄꯨꯡ 8 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯏꯃꯥꯅ ꯆꯥꯛꯇꯨ ꯆꯥꯅꯕ ꯍꯥꯏꯔꯛꯏ꯫
ꯑꯩꯁꯨ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯒ ꯂꯣꯏꯁꯤꯟꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯊꯣꯡꯒꯥꯟꯗꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯨ ꯀꯧꯔꯛꯏ꯫ ꯑꯩꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯗꯨꯅ ꯊꯣꯔꯛꯑꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃ ꯂꯣꯏꯔꯦ꯫ ꯑꯩꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯩꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯑꯒ ꯏꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏ, ꯏꯕꯨꯡꯉꯣ ꯅꯣꯏ ꯉꯟꯇꯥꯅ ꯍꯜꯂꯛꯅꯕ ꯇꯧꯀꯣ, ꯑꯃ ꯃꯊꯦꯡꯗ ꯆꯠꯄꯁꯦ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯄꯥꯝꯗꯕꯅꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯏ꯫ ꯍꯦꯛ ꯊꯣꯔꯛꯄꯒ ꯏꯃꯥꯟꯅꯕ ꯊꯥꯅꯤꯟꯅꯁꯨ ꯀꯤꯔꯟꯗꯤ ꯃꯃꯥꯟꯅꯕ ꯑꯇꯣꯞꯄꯒ ꯆꯠꯈ꯭ꯔꯦ ꯒꯥꯔꯤꯗ꯫ ꯑꯩꯅꯁꯨ ꯋꯥꯐꯝ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯃꯥꯗꯤ ꯀꯅꯥꯒ ꯆꯠꯂꯤꯕ? ꯑꯩꯈꯣꯏꯗꯒ ꯍꯧꯔꯝꯗꯕ ꯃꯈꯩ ꯃꯥꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯔꯤꯕꯖꯥꯠꯅꯤꯅꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯟꯅꯕ ꯔꯤꯛꯀꯤꯅꯁꯨ ꯁꯥꯎꯅꯤꯡꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯃꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯨꯗꯤ ꯃꯣꯏꯒ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ, ꯃꯃꯥ ꯍꯣꯏꯅꯁꯨ ꯃꯣꯏꯒ ꯆꯠꯂꯒꯗꯤ ꯌꯥꯕꯅꯤ꯫ ꯑꯩꯅꯁꯨ ꯑꯁ ꯌꯥꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯆꯠꯂꯁꯤ ꯂꯥꯛꯎ꯫ ꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯏꯁꯩ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯗꯨꯅ ꯂꯝꯍꯥꯡ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯏꯃꯥꯟꯅꯕ ꯊꯥꯅꯤꯟꯅ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯚꯥꯏ ꯍꯣꯔꯦꯟ ꯈꯔ ꯉꯟꯅꯗꯤ ꯍꯜꯂꯛꯁꯤꯀꯣ, ꯍꯧꯖꯤꯛꯇꯤ ꯃꯤ ꯌꯥꯝ ꯆꯠꯄꯅꯤꯅ ꯈꯔꯁꯨ ꯐꯩ, ꯍꯣꯔꯦꯟꯗꯤ ꯀꯅꯥꯝꯇ ꯆꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯛꯇ ꯍꯜꯂꯛꯄꯗꯣ ꯐꯔꯛ ꯇꯥꯅꯤ꯫ ꯑꯩꯅꯁꯨ ꯍꯣꯏꯅꯦ ꯚꯥꯏ ꯅꯪꯁꯦ ꯅꯨꯄꯥ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈꯤꯗ꯭ꯔꯦ, ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯤ ꯃꯁꯤ ꯍꯥꯟꯅ ꯌꯧꯅꯕ ꯆꯠꯁꯤ ꯂꯥꯛꯎ꯫ ꯆꯠꯈꯤꯕꯗꯗꯤ ꯒꯥꯔꯤꯁꯨ ꯌꯥꯝꯅ ꯆꯠꯄ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯀꯌꯥ ꯀꯤꯖꯔꯝꯗꯦ꯫ ꯁꯨꯝ ꯂꯥꯛꯄꯅ ꯑꯩꯈꯣꯏꯁꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯏꯁꯩ ꯃꯐꯝꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯥꯞꯁꯨ ꯂꯥꯞꯄꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯃꯐꯝ ꯑꯗꯨ꯫ ꯏꯁꯩ ꯃꯐꯝꯗꯣ ꯌꯧꯕꯗꯗꯤ ꯏꯁꯥꯁꯦ ꯋꯥꯕꯗ ꯀꯔꯤꯅꯣꯃ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯩꯅꯁꯨ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯚꯥꯏ ꯑꯩꯗꯤ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ ꯁꯤ ꯌꯧꯔꯛꯄꯗ, ꯏꯁꯤꯡꯂ ꯀꯔꯤꯅꯣꯃ ꯂꯩꯔꯨꯁꯤ꯫ ꯏꯃꯥꯟꯅꯕ ꯊꯥꯅꯤꯟꯅꯁꯨ ꯑꯃꯨꯛ, ꯑꯩꯈꯣꯏꯁꯨ ꯋꯥꯏ ꯀꯩꯅꯣ ꯁꯨꯛ ꯁꯥꯡꯕꯁꯦ ꯈꯣꯡꯅ ꯂꯥꯛꯏꯅꯤ꯫ ꯁꯤ ꯍꯥꯏꯗꯅ ꯏꯁꯤꯡ ꯕꯣꯇꯜ ꯑꯅꯤꯈꯛ ꯂꯩꯔꯒ ꯑꯩꯈꯣꯏꯁꯦ ꯊꯛꯃꯤꯟꯅꯔꯝꯃꯤ꯫ ꯏꯁꯩ ꯑꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯉꯒ ꯂꯩꯕꯗꯨꯗ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯏꯪꯁꯜꯂꯛꯏ꯫ ꯁꯤ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯂꯝꯍꯥꯡꯒ ꯑꯣꯏꯕꯒ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯔꯤꯛꯀꯤꯅ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯚꯥꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒꯗꯤ ꯁꯨꯝ ꯏꯪꯁꯜꯂꯛꯑꯅꯤ, ꯑꯁꯥꯏꯗꯒꯤ ꯍꯤꯗꯥꯛ ꯃꯆꯥ ꯑꯃꯃꯝ ꯄꯥꯏꯔꯨꯁꯤꯗꯅ, ꯑꯗꯨꯒ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯁꯤ ꯀꯩꯅꯣ꯫ ꯑꯩꯅꯁꯨ ꯚꯥꯏ ꯍꯣꯔꯦꯟ ꯌꯨꯝꯗ ꯌꯨ ꯊꯛꯑꯒ ꯆꯪꯉꯒꯗꯤ ꯏꯃꯥ ꯕꯕꯥꯅ ꯈꯪꯈ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯊꯥꯅꯤꯟꯅꯁꯨ ꯊꯧꯁꯤ ꯀꯩꯅꯣ ꯚꯥꯏ, ꯅꯣꯡ ꯐꯥꯗꯣꯛꯄꯨ ꯍꯤꯗꯥꯛꯇꯣ ꯊꯛꯑꯒꯗꯤ ꯏꯪꯕꯁꯨ ꯈꯔ ꯐꯔꯅꯤ꯫ ꯑꯩꯅꯁꯨ ꯃꯣꯏ ꯑꯅꯤꯅ ꯍꯥꯏꯃꯟꯕꯗꯨꯗ ꯍꯣꯏ ꯍꯥꯏꯗꯅ ꯏꯁꯩ ꯃꯐꯝꯗꯨꯒꯤ ナꯀꯟꯗ ꯂꯩꯔꯤꯕ ꯍꯤꯗꯥꯛ ꯊꯛꯐꯝ ꯑꯗꯨꯗ ꯆꯪꯉꯤ꯫ ꯄꯨꯡ 10ꯃꯨꯛꯇ ꯇꯥꯕꯗ ꯉꯥꯏꯔꯤꯕꯅꯤꯅ ꯊꯣꯡꯁꯨ ꯑꯗꯨꯝ ꯍꯥꯡꯉꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯍꯤꯗꯥꯛꯇꯣ ꯂꯧꯔꯒ ꯊꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯝ ꯊꯛꯈꯤꯕꯅ ꯃꯌꯥꯝ ꯑꯃ ꯊꯛꯆꯤꯜꯂꯛꯄꯗꯒꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯟꯇ꯭ꯔꯣꯜ ꯉꯝꯖꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯨꯝ ꯉꯥꯎꯈꯠꯂꯛꯏ꯫ ꯑꯩꯅꯁꯨ ꯌꯥꯔꯦ ꯚꯥꯏ ꯇꯣꯛꯑꯁꯤ, ꯍꯣꯔꯦꯟ ꯍꯟꯗꯣꯏꯁꯤ ꯂꯝ ꯌꯥꯝꯅ ꯂꯥꯞꯄꯤ, ꯑꯗꯨꯅ ꯆꯠꯄꯗ ꯋꯥꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯈꯣꯏꯅꯤꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯍꯣꯇꯦꯜ ꯑꯗꯨꯗ ꯄꯩꯁꯥ ꯄꯤꯔꯝꯃꯒ ꯏꯁꯩ ꯃꯐꯝꯗꯨ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯐꯖꯅ ꯉꯥꯎꯔꯦ꯫ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯦꯟꯅꯕꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯩ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯖꯒꯣꯏꯕꯨ ꯁꯥꯕꯅꯦ ꯑꯃꯨꯛꯇ ꯑꯔꯣꯏꯕꯤ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯇꯧꯍꯜꯂꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯊꯥꯗꯣꯛꯇꯨꯅ ꯃꯕꯥꯅꯤꯒꯤ ꯑꯄꯥꯝꯕꯗꯨ ꯑꯗꯨꯝ ꯇꯧꯍꯜꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯐꯣꯟ ꯄꯥꯏꯔꯛꯏꯁꯦ ꯑꯩ ꯏꯇꯣꯝꯗꯅꯤ꯫ ꯏꯃꯥꯅ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯨꯈꯣ ꯍꯥꯏꯗꯅ ꯑꯩꯁꯨ ꯄꯨꯔꯛꯄꯅꯤ꯫ ꯂꯥꯡꯉꯒ ꯂꯩꯊꯣꯛꯏꯉꯩꯗ ꯄꯨꯡꯁꯨ 12 ꯇꯥꯁꯟꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟ ꯃꯈꯣꯜ ꯑꯗꯨ ꯑꯩꯅ ꯇꯥꯔꯛꯏ꯫ ꯑꯩꯅ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯕꯕꯥꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯤꯕꯗꯒꯤ ꯐꯣꯟꯁꯦ ꯄꯥꯏꯒꯨꯝꯁꯤꯔ ꯈꯜꯂꯤꯉꯩ ꯑꯃꯨꯛꯀꯁꯨ ꯐꯣꯟꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯃꯤꯁꯀꯣꯜꯁꯨ 9ꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯕꯗ ꯀꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯟꯗꯨꯅ ꯂꯩ꯫ ꯁꯨꯃꯥꯏꯅ ꯈꯜꯂꯤꯉꯩꯗ ꯐꯣꯟ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯐꯣꯟ ꯑꯗꯨ ꯇꯞꯅ ꯄꯥꯏꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯇꯞꯅ ꯐꯣꯟꯗꯨꯗ ꯁꯨꯝꯅ ꯍꯪꯉꯛꯏ, ꯏꯕꯨꯡꯉꯣ ꯅꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯅꯄꯥꯅ ꯉꯥꯡꯕꯗ ꯂꯣꯏꯔꯦꯅꯦ, ꯅꯣꯏꯕꯨ ꯌꯥꯔꯒꯗꯤ ꯍꯜꯂꯛꯅꯕ ꯇꯧꯔꯣ꯫ ꯑꯩꯁꯨ ꯏꯃꯥ ꯑꯣꯏꯔꯝꯕꯗꯨꯗ ꯍꯣꯏ ꯏꯃꯥ ꯍꯜꯂꯛꯀꯦ ꯇꯧꯔꯤ, ꯏꯃꯥꯅꯁꯨ ꯐꯔꯦ ꯊꯨꯅ ꯍꯜꯂꯛꯅꯕ ꯇꯧꯔꯣꯀꯣ꯫ ꯁꯤ ꯍꯥꯏꯗꯅ ꯏꯃꯥꯁꯨ ꯐꯣꯟ ꯑꯗꯨ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ꯫ ꯏꯃꯥꯟꯅꯕ ꯔꯤꯛꯀꯤꯗꯤ ꯋꯥꯃꯟꯗꯅ ꯃꯥꯗꯤ ꯃꯈꯥꯗ ꯍꯤꯞꯊꯈ꯭ꯔꯦ꯫ ꯑꯩꯁꯨ ꯊꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯚꯥꯏ ꯍꯧꯒꯠꯂꯣꯁꯦ, ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯦ, ꯄꯨꯡꯁꯨ ꯌꯥꯝꯅ ꯊꯦꯡ ꯂꯩꯔꯝꯃꯦ, ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯕꯗ ꯐꯔꯛ ꯇꯥꯔꯅꯤ, ꯆꯠꯂꯁꯦ ꯍꯧꯒꯠꯂꯣ꯫ ꯏꯃꯥꯟꯅꯕ ꯊꯥꯅꯤꯟꯅꯁꯨ ꯑꯩꯉꯣꯟꯗ, ꯚꯥꯏ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯒꯦ ꯍꯧꯖꯤꯛꯄꯣ? ꯑꯩꯅꯁꯨ 12 ꯍꯦꯜꯂꯦ, ꯀꯃꯥꯏꯅ ꯍꯟꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯏꯃꯥꯟꯅꯕ ꯊꯥꯅꯤꯟꯁꯨ ꯌꯨꯒꯤ ꯅꯤꯁꯥꯅ, ꯍꯦꯔ ꯀꯅꯥꯅ ꯀꯩꯗꯧꯅꯤꯒꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯁꯤ ꯍꯥꯏꯗꯅ ꯔꯤꯛꯀꯤꯕꯨ ꯑꯩꯈꯣꯏꯅꯤꯅ ꯈꯨꯠ ꯁꯝꯗꯨꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯡꯗꯒꯤ ꯒꯥꯔꯤꯒꯤ ꯍꯣꯔꯣꯟꯁꯦ ꯀꯟꯅ ꯈꯣꯡꯉꯛꯏ꯫ ꯔꯤꯛꯀꯤꯁꯨ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯗꯨꯅ ꯁꯨꯝꯅ ꯍꯥꯏ, ꯍꯥꯏ ꯀꯅꯥꯅꯣ ꯂꯝꯕꯦꯟ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯔꯤꯁꯤ, ꯃꯇꯥꯏꯗ ꯊꯧꯕ ꯌꯥꯗ꯭ꯔꯣ? ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯗꯕ꯭ꯔꯣ? ꯇꯟꯖꯥ ꯑꯗꯨꯗ ꯀꯤꯔꯟꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯛꯑꯒ,
ꯑꯣ ꯅꯣꯏ ꯑꯣꯏꯔꯦ ꯅꯣꯏꯗꯤ ꯐꯖꯅ ꯉꯥꯎꯔꯕ ꯃꯥꯜꯂꯦꯅꯦ ꯑꯩꯅꯁꯨ ꯑꯁ ꯀꯤꯔꯟ ꯅꯪ ꯑꯣꯏꯔꯦ ꯀꯗꯣꯝꯗꯒꯤꯅꯣ ꯏꯃꯥꯟꯅꯕ ꯀꯤꯔꯟꯅꯁꯨ ꯅꯣꯛꯇꯨꯅ ꯑꯩꯁꯨ ꯏꯁꯩ ꯌꯦꯡꯕ ꯆꯠꯂꯨꯕꯅꯤ ꯅꯣꯏ ꯑꯍꯨꯝ ꯈꯣꯡꯅ ꯂꯥꯛꯏꯔꯣ ꯑꯩꯅꯁꯨ ꯅꯈꯣꯏꯗꯤ ꯈꯣꯡꯅ ꯂꯥꯛꯄꯅꯤ ꯏꯃꯥꯟꯅꯕ ꯀꯤꯔꯟꯅꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯇꯞꯅ ꯇꯞꯅ ꯂꯥꯛꯍꯧꯔꯣ ꯑꯩꯗꯤ ꯏꯃꯥꯟꯅꯕ ꯑꯇꯩꯁꯨ ꯌꯥꯎꯔꯤ ꯑꯩ ꯍꯥꯜꯂꯝꯃꯒꯦ ꯁꯤ ꯍꯥꯏꯗꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ ꯑꯩꯅꯁꯨ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯃꯥꯟꯅꯕ ꯌꯥꯎꯔꯤ ꯀꯥꯏꯅ ꯇꯣꯡꯍꯟꯅꯤꯡꯗ꯭ꯔꯒ ꯇꯣꯡꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯌꯥꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯂꯝꯍꯥꯡ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯑꯩꯗꯤ ꯅꯣꯔꯃꯦꯟ ꯇꯥꯕꯅꯤꯅ ꯃꯄꯥꯗꯨ ꯌꯧꯕꯗ ꯀꯤꯕꯗ ꯂꯣꯏꯔꯛꯑꯝꯃꯤ ꯏꯃꯥꯟꯅꯕ ꯊꯥꯅꯦꯁꯨ ꯒ꯭ꯌꯥꯟꯗꯨ ꯈꯔ ꯈꯔ ꯇꯥꯔꯕꯅꯤꯅ ꯚꯥꯏ ꯑꯩꯗꯤ ꯃꯄꯥꯁꯦ ꯂꯥꯟꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯀꯤꯔꯦ ꯑꯩꯅꯁꯨ ꯂꯥꯛꯑꯣ ꯊꯨꯅ ꯂꯥꯟꯅꯕ ꯇꯧꯍꯧꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯕꯦꯔꯥ ꯀꯥꯔꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯔꯤꯛꯀꯤꯕꯨ ꯆꯤꯡꯗꯨꯅ ꯂꯥꯛꯑꯝꯃꯤ ꯇꯟꯖꯥꯗꯨꯗ ꯏꯃꯥꯟꯅꯕ ꯔꯤꯛꯀꯤꯁꯦ ꯉꯥꯎꯔꯤ ꯉꯥꯏꯍꯥꯛꯇꯪꯗ ꯉꯥꯏꯈꯣ ꯑꯩ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯅꯤꯡꯉꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯒ ꯏꯃꯥꯟꯅꯕ ꯊꯥꯅꯤꯟꯒꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏ ꯚꯥꯏ ꯑꯁꯥꯏꯗꯗꯤ ꯇꯧꯔꯨꯅꯨ ꯃꯐꯝꯁꯦ ꯂꯥꯏꯐꯝꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯃꯥꯗꯤ ꯇꯥꯗꯕ ꯃꯈꯩ ꯑꯁ ꯀꯔꯤꯒꯤ ꯂꯥꯏꯐꯝꯅꯣ ꯑꯩ ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯁꯥꯏꯗ ꯑꯗꯨꯝ ꯇꯧꯔꯒꯦ ꯁꯤ ꯍꯥꯏꯗꯅ ꯃꯇꯥꯏ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯗꯤ ꯃꯄꯥꯟꯗ ꯊꯣꯛꯆꯜꯂꯛꯑꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯃꯤ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯠꯈꯤꯕꯗꯧꯅ ꯇꯧꯔꯛꯏꯕꯁꯤ ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯇꯨꯡꯗ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯇꯕꯗꯨꯗ ꯑꯩꯅ ꯊꯥꯅꯤꯟꯗ ꯁꯨꯝꯅ ꯍꯥꯏ ꯚꯥꯏ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯨꯝ ꯇꯧꯏ ꯏꯃꯥꯟꯅꯕ ꯊꯥꯅꯤꯟꯁꯨ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯛꯑꯣꯁꯦ ꯑꯃꯁꯦ ꯑꯃꯨꯛꯇ ꯄꯨꯅꯕ ꯇꯧꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯉꯩꯗ ꯑꯩꯒꯤ ꯂꯨꯈꯝꯁꯤꯗ ꯃꯤꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯒꯨꯝ ꯁꯦꯠ ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯥꯔꯛꯏ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯊꯥꯅꯤꯟꯗꯣ ꯑꯣꯟꯁꯟꯗꯨꯅ ꯁꯨꯝꯅ ꯍꯪꯉꯤ ꯚꯥꯏ ꯅꯪꯅꯔ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯨꯈꯝꯗ ꯄꯥꯏꯔꯤꯗꯣ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗ ꯏꯃꯥꯟꯅꯕ ꯊꯥꯅꯤꯟꯁꯨ ꯏꯉꯛ ꯉꯛꯅ ꯀꯩꯅꯣ ꯚꯥꯏ ꯑꯩꯗꯤ ꯀꯔꯤꯃꯇ ꯇꯧꯗꯦ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯂꯥꯛꯑꯣꯁꯦ ꯀꯥꯔꯟꯗꯣ ꯑꯃꯨꯛꯇ ꯇꯥꯔꯛꯈꯤꯅꯣ ꯑꯃꯁꯦ ꯑꯃꯨꯛꯇ ꯄꯨꯔꯒ ꯆꯠꯍꯧꯔꯁꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯛꯑꯦ ꯈꯟꯗꯅ ꯊꯨꯅ ꯆꯪꯁꯟꯗꯨꯅ ꯔꯤꯛꯀꯤꯕꯨ ꯈꯨꯠ ꯁꯝꯗꯨꯅ ꯊꯨꯅ ꯌꯨꯝꯗ ꯄꯨꯔꯛꯅꯕ ꯇꯧꯏ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯛꯄꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯃꯈꯣꯜ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯑꯩꯅ ꯊꯥꯅꯤꯟꯗ ꯚꯥꯏ ꯍꯧꯖꯤꯛꯀꯤ ꯃꯈꯣꯟꯗꯨꯕꯨ ꯊꯥꯅꯤꯟꯅꯁꯨ ꯀꯤꯅ ꯚꯥꯏ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯈꯔ ꯊꯨꯅ ꯆꯠꯂꯁꯤ ꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯁꯨꯝ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯠꯂꯤꯕꯗꯨ ꯎꯔꯛꯑꯝꯃꯤ ꯑꯩꯅꯁꯨ ꯀꯩꯅꯣꯅꯦ ꯚꯥꯏ ꯊꯦꯡꯉꯀꯥꯟꯁꯤꯗ ꯅꯨꯄꯤ ꯑꯃ ꯑꯗ ꯃꯊꯟꯇ ꯆꯠꯂꯤꯁꯤꯕꯣ ꯁꯤꯕꯨ ꯀꯤꯗꯕ ꯖꯥꯔꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯥꯛꯄꯁꯤꯐꯥꯎ ꯀꯤꯕꯗ ꯌꯥꯗ꯭ꯔꯦ ꯏꯃꯥꯟꯅꯕ ꯊꯥꯅꯤꯟꯅꯁꯨ ꯂꯥꯛꯑꯣ ꯆꯪꯉꯒ ꯍꯪꯉꯨꯁꯤ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯨꯁꯤ ꯁꯤ ꯍꯥꯏꯗꯅ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃ ꯆꯠꯂꯤꯕꯗꯨ ꯑꯩꯈꯣꯏꯅ ꯎꯔꯛꯑꯝꯃꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ ꯊꯥꯅꯤꯟꯒ ꯑꯩꯒꯁꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕꯗꯨꯗ ꯏꯉꯛꯀꯛꯇ ꯌꯦꯡꯗꯨꯅ ꯂꯩ ꯑꯩꯅꯁꯨ ꯏꯃꯥꯟꯅꯕ ꯊꯥꯅꯤꯟꯗ ꯑꯣꯟꯁꯟꯗꯨꯅ ꯚꯥꯏ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯔꯤꯛꯀꯤꯁꯦ ꯀꯟꯅ ꯀꯟꯅ ꯅꯣꯛꯑꯝꯃꯤ ꯊꯥꯅꯤꯟꯒ ꯑꯩꯒꯅꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯅꯪꯅ ꯑꯃꯨꯛ ꯅꯣꯛꯂꯤꯁꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯍꯪꯕꯗꯨꯗ ꯔꯤꯛꯀꯤꯁꯦ ꯈꯨꯝꯗꯕ ꯃꯈꯩ ꯑꯗꯨꯝ ꯃꯥꯁꯦ ꯅꯣꯛꯇꯨꯅ ꯂꯩ ꯊꯥꯅꯤꯟꯒ ꯑꯩꯈꯣꯏꯅꯤꯗꯤ ꯌꯨ ꯉꯥꯎꯕꯒꯤ ꯅꯣꯛꯏꯕꯣꯏ ꯈꯜꯂꯛꯑꯝꯃꯤ ꯔꯤꯛꯀꯤꯁꯦ ꯅꯣꯛꯑꯝꯕꯗꯒꯤ ꯀꯞꯄꯒ ꯅꯣꯛꯄꯒ ꯇꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯅ ꯔꯤꯛꯀꯤꯗ ꯁꯨꯝꯅ ꯍꯪꯉꯤ ꯏꯇꯥꯎ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯔꯤꯛꯀꯤꯅ ꯀꯞꯂꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯒꯤ ꯀꯞꯄꯛꯏ ꯊꯥꯅꯤꯟ ꯏꯕꯥꯅꯤꯗꯤ ꯀꯤꯕꯗ ꯀꯔꯤꯅꯣꯃ ꯇꯧꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯑꯁꯤꯗ ꯃꯤ ꯑꯃꯅ ꯁꯝꯗꯨꯅ ꯆꯠꯈꯤꯕꯒꯨꯝꯅꯁꯨ ꯇꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯀꯤꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯆꯦꯟꯅꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯔꯤꯛꯀꯤꯗꯤ ꯑꯗꯥꯏꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯛꯑꯝꯃꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯦꯜꯂꯛꯄꯗꯨꯗ ꯌꯨꯝꯗ ꯎꯆꯤꯟ ꯅꯥꯆꯤꯟꯗꯤ ꯌꯧꯔꯛꯏ ꯏꯃꯥꯅꯁꯨ ꯑꯩꯅ ꯀꯤꯅ ꯀꯧꯕꯗꯨꯗ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯉꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯅꯁꯨ ꯏꯃꯥ ꯑꯩꯈꯣꯏ ꯂꯝꯍꯥꯡ ꯑꯗꯨꯗ ꯊꯦꯡꯅꯔꯛꯏ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯄꯥꯈꯠꯅ ꯅꯃꯥꯟꯅꯕ ꯑꯇꯩꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯒꯦ ꯑꯩꯅꯁꯨ ꯈꯪꯗꯦ ꯏꯃꯥ ꯊꯥꯅꯤꯟꯒ ꯑꯩꯒꯗꯤ ꯆꯦꯜꯂꯛꯑꯕꯅꯤ ꯏꯃꯥꯟꯅꯕ ꯔꯤꯛꯀꯤꯗꯤ ꯑꯥꯗ ꯑꯗꯨꯝ ꯂꯩꯍꯧꯔꯕ ꯈꯪꯗ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯕꯕꯥꯅꯁꯨ ꯊꯣꯔꯛꯇꯨꯅ ꯁꯥꯎꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯕꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯅꯈꯣꯏ ꯍꯧꯖꯤꯛ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯕ꯭ꯔꯥ ꯆꯪꯕ꯭ꯔꯥ ꯃꯤꯒꯤ ꯃꯆꯥꯗꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯒꯗꯤ ꯆꯠꯃꯤꯟꯅꯔꯤꯕ ꯅꯪꯁꯨ ꯆꯦꯟꯅꯔꯛꯇꯣꯏꯅꯤ ꯈꯪꯉꯨ ꯏꯃꯥꯅꯁꯨ ꯌꯥꯔꯤꯁꯦ ꯃꯄꯥ ꯑꯉꯥꯡꯁꯦ ꯄꯥꯈꯠꯂꯦ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯄꯨꯁꯜꯂꯒ ꯄꯣꯊꯥꯍꯟꯁꯤ ꯏꯃꯥꯅ ꯑꯩꯕꯨ ꯏꯃꯨꯡꯗ ꯄꯨꯁꯜꯂꯒ ꯃꯩ ꯌꯣꯛꯊꯣꯛꯄꯤꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯛꯑꯝꯃꯤ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯏꯃꯥꯟꯅꯕ ꯊꯥꯅꯤꯟꯅ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯀꯧꯔꯛꯏ ꯑꯩꯁꯨ ꯄꯥꯈꯠꯅ ꯀꯧꯔꯛꯄꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯄꯥꯈꯠꯅ ꯃꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯅ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯊꯥꯅꯤꯟꯅꯁꯨ ꯚꯥꯏ ꯔꯤꯛꯀꯤꯗꯣ ꯉꯔꯥꯡꯒꯤ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏ ꯃꯣꯏ ꯕꯕꯥ ꯍꯣꯏꯅ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛꯇ ꯍꯪꯂꯨꯁꯤ ꯑꯩꯁꯨ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯣꯏ ꯏꯇꯥꯎ ꯆꯠꯂꯨꯁꯤ
asumna khoine su yumdagi thoraga imanaba Ricky hoida salami khoina salubada Ricky de gyan mangduna mayumda leirami moigi babaga imaga na so khoida noibu ngarang karai da saluge jaminaraga namanaba sibu hunto mi di karigino si haidana yamna saungna serei akhoi su nungaitana dum khomami baba ngarang thaudo adu thokraba matung akhoi su gyan me namata tahodre mapha marang khangdaba makai akhoi su dum senarabani adumaina akhoi su mama mapa sing adu du wari du tammi madudagi imanaba Ricky bu maiba kauduna yenghalami matam khra leiraga Ricky se angau bagum lambin sorok ta kocha satpa haurei Tanin gai kana su nongma thaba ama halakpada imanaba Ricky se thengnarami khoini sumabu ubada changsenduna sumna hangi bailang mo sida kayaurino lao yumda salasi akhoina dumna harubada Ricky na nungkhunduna akhoini da thomduna sumna hairei aigi nakta kanamata sangakano hek changlakpada nungsina thomdoini adumna tawrakpadagi akhoini su yamna nungaitana dum halami aina aigi marup thaninda su onsanduna sumna hai bai Ricky se sumaina sum leiradro numito khoiga chapminaramadi ma se sumaina tawramdabasu yai mana laifam aduda mapan thoksalubagi oirambasu yai ado maiba phaba ma yengagadi soidana phaba yai moi imaga babaga da haisiro agi waduna imanaba thanina su sumna khumai bai kamaina hari doino moi su akhang hai mayama ma tanarongani akhoida mu onsalaga saurakani asumna akhoini su yumda dum halami sai sing cha thoktuna su tumna batawre numito hokre ayu kantado imana ibu hodorei aiso kaino ima sungana hodori isibo imana so pakhana sumna hai nangi marub Ricky do leitre hayawi wado tabada aiso kaino imana hari to bo asengbro ngarangda khoiga thengnaram imana so hoine khoige khunjinda gari na thengamba oiraba mali aiso paodo tabada thanin hoduna imanaba Ricky hoida salami akhoiso changsanduna yamna kapami asumna roiba mathomangam pangthokpado khoisu yaurami mathomangam yaruraga yumda halakpada imana phi sengba puthokpiraktuna aibu isingna sengbana chaithokpirami aina so imada kaptuna sumna hai ima khoina wakhan thelubana itawgi punsi loikre akhoi yamna phatte mana khoibu yamna warorongani imana so ibu themjan biduna sumna hairei ibungo side laibaki wari karisu khallunu mioiba se loina sigadaba ngaktani ahana kongi wani numituma iso sak chaning de haidana dum tumami ahingi matam sida ise mapan thokena hogalami aduga ina maning thongda thobada imanaba Ricky gi masak mong dawna tawba ama maning thongda leptuna leirami aiso wakhanda kaidoni hada leirisibo babana pochaiga thamli bazara nongmang bagi nongmami su yamna kana khami tanja duda nongmami su khalakpaduda lepli badu aina yengbada Ricky gi masak mong se aina urami madu ubda ide kidana imungda lauduna sensalami aina dumna tawbadagi ima su thoraktuna kaidawrage bu nangbu karigino du kana lauriduna aina so ima sida Ricky gi thawaida lehaure ima so aigi wadu tabaduda kari haiba maning thongdabu haidana ima su thoktuna yengami imana thoktuna yengubada kana su leitabadudha imana ingonda sumna hairei ibunga nange wakhana oiramganida sidade kanamta su lehaude maduda ina su ima mana khoibu yamna waraukre akhoibu lawba laiba mali imana su ibunga ahinga sida yare tumulao wakhando yamna ka hena khanjaluno aiso ahingdo maigi ka da tumbada yamna kijarami nongan baga aigi marup thaningi manakta satuna bhai nangde kari mata ki tujungba poktabra aide yadre ngarang so khoigi maningda Ricky gi thawai manba ma leptuna leirami imana yengubadadi kana su leiba ude nate tasingna Ricky gi thawai si swaida dum leira bazara imana ba thanina so aigi wafam aduda sumna khumai itaw nangda nate aiso mangha se yamna nungaitrabani hojute imaga babaga da hairamlini ima babana magi deba karma loikragadi karisu tawroidi hai akhoiga luna tinnarambaduda tawbo oiramgani aina sobai sumaina sum tawragadi aidi yamna ki hinglingaidadi khara pharami mana leikhidaba matung asidadi aidi yamna kijaba ma poe aigi wafamaduda imanaba thanina su bai warasu wana magi deba karma se loiba phawdi ngairasi tanja aduda marup thaningi babasu thorakduna nakhoigi namanaba Ricky na gari na thenglamba mapa aduda magi thawai do thoi hainai aduna nakhoisu mapan kya thoranu mana siriba mafam aduda ni mi mayam amana kari no mathoi thengnai haina horisi wafam adu tabada aidi kibana amuka hen isa se kari tawgadabano khangamdi
aduna ai so bai ai chalukhige haidana ai se yumda dum halai numidang duda so imana sak loisalakpagi tanja aduda baba laktriba hango haidana ingonda haidai ai so phone da lokthokuna baba da tawrami aduba baba di phone pairakti nayak lairagade baba se thuna halami aduga imada hai nupi mai amukta puthora u ima so baba na ngang ni badu tabadagi mai puthoga baba de pirami imana so kaidoragi pa pakhali duna baba na so imung da hana sangkhisi imung da hek jangbaga baba na sumna hairei nogi namana bu riki gi thawai do khunjinda dum thoktuna leire ipa su hojikta thengnarabani magi mathomangam su kuiramaroi asi loiraga moigi imungda maiba mukta yengtho hairusi natragade achat awung singda dum khudong thiba tarani asumna khoisuna mi to sak sa thoga dum tumnarami matamde sum hokhibada imana bu riki gi deva karma so dum loikre deva karma loibaga khoina moi mama mapa sing aduda haituna maiba ma kauduna yanghalami maiba duna imanabu rikina lekhidaba mafam aduda lai khuramduna phajana haika leka tawbirami aiga imanaba thaninga su yamna kapsarami maiba duna su tamna sumna hairei hojikti noigi namanaba duna ingna singna leirunaba yaphamagon piduna kana bidai pigadabani maiba duna dum hairaga so khudi thawai yamna nungai charamdi ima baba na khoibu phathabiduna asumna kaina bidai adum laukhirami akhuso lai khuramba loiduna yumda dum halaknarami masigi matungdagidi kariso aki akhangba tawrakhidre akhoiso hojikti gyan ta na yumda leire masini mayam ngasigi ren hore story pathangi wari thagalakpada mayam puna thengnarasi masigidi mayam dagi kaina na bidai lauzari